ꯍꯥꯎꯕꯅꯦ ꯆꯥꯎꯕ ꯑꯩꯅ ꯀꯨꯃꯉꯥ ꯄꯤꯕꯗꯨ ꯄꯨꯔꯛꯀꯦ ꯇꯧꯕꯅꯦ ꯅꯪ ꯆꯄꯦꯠ ꯆꯄꯦꯠ ꯉꯥꯡꯗꯧ ꯃꯥꯟꯕꯗꯨꯒꯤ ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯀ ꯇꯧꯔꯒ ꯚꯤꯗꯤꯑꯣꯒ ꯊꯥꯒꯠꯂꯒ ꯇꯧꯔꯛꯏ ꯃꯌꯥꯝꯁꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯝꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯒꯤ ꯇꯥꯡꯀꯛꯁꯦ ꯌꯧꯅꯕꯅꯦꯕꯀꯣ ꯍꯥꯏꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯅ ꯄꯟꯆ ꯂꯥꯏꯟꯅꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯃꯥꯏꯅ ꯑꯣꯏꯒꯦꯗ ꯅꯍꯥꯟꯗꯒꯤ ꯑꯩꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯑꯔꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯒ ꯌꯥꯝ ꯂꯥꯏꯅ ꯁꯨꯃꯥꯏꯅ ꯄꯩꯁꯥ ꯇꯥꯜꯂꯒ ꯍꯤꯡꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯃꯦꯟ ꯑꯣꯏꯅ ꯑꯗꯨꯒꯤ ꯊꯤꯝꯗꯨꯗꯅꯦꯕ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯚꯤꯗꯤꯑꯣ ꯅꯝꯂꯛꯄ ꯈꯣꯠꯄꯁꯦ ꯑꯗꯨꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯃꯥꯏꯔꯦꯟ ꯌꯣꯟꯕ ꯆꯠꯀꯅꯤꯕꯀꯣ ꯃꯥꯏꯔꯦꯟ ꯌꯣꯟꯕ ꯆꯠꯀꯅꯤ ꯑꯗꯣ ꯕ꯭ꯂꯣꯛꯇꯗꯤ ꯑꯩ ꯃꯥꯏꯔꯦꯟ ꯍꯦꯛꯄꯒꯤꯁꯤꯗꯤ ꯍꯥꯞꯄ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯕ꯭ꯂꯣꯛꯇ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯂꯨꯍꯣꯡꯕ ꯀꯩꯀꯩꯒꯤ ꯏꯌꯥꯝꯕ ꯑꯃꯒꯤ ꯌꯥꯎꯔꯕꯩ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯕꯥꯅ ꯃꯕꯥꯅꯤ ꯈꯛꯇ ꯍꯦꯛꯄ ꯌꯥꯕꯈꯩ ꯈꯔ ꯍꯦꯛꯑꯒ ꯈꯨꯟꯗ ꯗꯨꯀꯥꯟꯗ ꯄꯨꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯣꯏꯁꯨ ꯌꯣꯟꯕ ꯆꯠꯄ ꯉꯝꯗ꯭ꯔꯦꯕꯀꯣ ꯏꯃꯥ ꯑꯩꯈꯣꯏ ꯕꯥꯒ ꯑꯩꯈꯣꯏ ꯃꯥꯒꯁꯨ ꯍꯥꯏꯗꯤ ꯕꯖꯥꯔ ꯄꯂꯦꯜ ꯅꯠꯇ꯭ꯔꯒ ꯀꯛꯆꯤꯡꯒꯨꯝꯕꯗ ꯆꯠꯂꯒ ꯃꯣꯏ ꯈꯨꯐꯥꯁꯤꯡ ꯂꯂꯣꯟꯕꯤꯁꯤꯡ ꯇꯧꯔꯒ ꯌꯣꯟꯕꯅꯦꯕ ꯍꯥꯟꯅꯗꯤ ꯑꯗꯨꯗꯣ ꯃꯣꯏꯁꯨ ꯅꯪꯗ꯭ꯔꯦ ꯅꯪꯗꯕꯁꯦ ꯀꯃꯥꯏꯅ ꯅꯪꯗꯒꯦꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕꯗꯣ ꯅꯣꯡꯒ ꯇꯥꯁꯤꯜꯂꯛꯄꯗ ꯊꯤꯟ ꯐꯖꯔꯒ ꯂꯩꯕꯥꯛꯇ ꯇꯨꯊꯔꯦꯕꯀꯣ ꯑꯗꯨꯒꯤ ꯆꯤꯡꯈꯠꯄꯩ ꯀꯩꯀꯩ ꯇꯧꯕ ꯊꯕꯛꯇꯣ ꯊꯤꯟ ꯆꯤꯜꯂꯦꯕ ꯑꯗꯨ ꯃꯣꯏꯁꯦ ꯆꯠꯄ ꯉꯝꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛ ꯑꯩꯅ ꯏꯃꯥꯟꯅꯕ ꯑꯃ ꯀꯟꯇꯦꯛ ꯇꯧꯔꯦꯕꯀꯣ ꯏꯃꯥꯟꯅꯕꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯕꯣꯔꯗꯤꯡ ꯍꯥꯡꯕꯅꯦꯕꯀꯣ ꯑꯩ ꯏꯃꯥꯟꯅꯕꯅꯦ ꯄ꯭ꯂꯁ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯆꯍꯤ ꯈꯔ ꯍꯜꯂꯦ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯇꯤꯟꯅꯕꯅꯤꯅ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯍꯥꯏꯔꯦꯕꯀꯣ ꯃꯥ ꯈꯨꯟꯗ ꯕꯣꯔꯗꯤꯡ ꯇꯧꯕ ꯃꯥꯅꯁꯨ ꯑꯗꯨꯝ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯅꯪꯒꯤ ꯃꯍꯩ ꯀꯩꯀꯩ ꯂꯣꯛꯂꯀꯥꯟꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯀꯟꯇꯦꯛ ꯇꯧꯔꯛꯑꯣ ꯑꯗꯨꯝ ꯂꯧꯕ ꯌꯥꯔꯦ ꯍꯥꯏ ꯀꯥꯟꯗ ꯑꯩ ꯑꯗꯨꯝ ꯂꯧꯒꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯉꯁꯤꯁꯦ ꯑꯩ ꯃꯥꯏꯔꯦꯟꯁꯦ ꯃꯉꯣꯟꯗ ꯏꯍꯥꯟ ꯍꯥꯟꯅ ꯌꯣꯟꯗꯣꯏꯅꯦ ꯄꯩꯁꯥ ꯏꯍꯥꯟ ꯍꯥꯟꯅ ꯑꯣꯟꯗꯣꯏꯅꯦꯕꯀோ ꯑꯗꯨꯅ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯅꯦ ꯉꯁꯤꯁꯦ ꯑꯗꯨꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯣꯟꯊꯣꯛꯎꯔꯁꯤ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯀꯥꯟꯗ ꯑꯃꯨꯛ ꯉꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯜꯂꯁꯤ ꯆꯠꯂꯨꯔꯁꯦ ꯑꯗꯨꯗꯤ ꯆꯠꯂꯨꯔꯁꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯄ꯭ꯂꯁ ꯏꯌꯥꯝꯕ ꯑꯃ ꯑꯩꯒ ꯍꯥꯟꯅ ꯃꯁꯔꯨꯝ ꯇꯧꯃꯤꯟꯅꯔꯝꯃꯦꯕꯀꯣ ꯃꯥ ꯃꯁꯔꯨꯝ ꯇꯧꯕꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯁꯦ ꯍꯣꯁꯇꯦꯜ ꯍꯥꯡꯉꯅꯦꯅ ꯍꯣꯁꯇꯦꯜ ꯍꯥꯡꯈꯤꯕꯅꯦꯕ ꯕꯣꯔꯗꯤꯡ ꯑꯣꯏꯅ ꯑꯉꯥꯡꯒꯤ ꯕꯣꯔꯗꯤꯡ ꯑꯣꯏꯅ ꯇꯧꯔꯅꯤꯅ ꯍꯧꯖꯤꯛ ꯕꯣꯔꯗꯤꯡ ꯇꯧꯔ ꯂꯩꯌꯦ ꯑꯗꯨꯒꯤ ꯃꯥꯅ ꯃꯥꯏꯔꯦꯟꯁꯦ ꯂꯧꯒꯦ ꯍꯥꯏꯕꯀꯣ ꯃꯊꯪ ꯑꯗꯨꯝ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯨꯝꯕꯁꯨ ꯑꯗꯨꯝ ꯂꯧꯍꯜꯂꯗꯕꯅꯤꯅ ꯑꯦꯟꯁꯥꯡꯒꯤꯗꯤ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯍꯜꯂꯗꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥꯒꯤꯗ ꯍꯧꯖꯤꯛ ꯊꯤꯟꯕ ꯆꯠꯂꯤ ꯃꯥꯏꯔꯦꯟ 30ꯒꯨꯝꯕ ꯈꯛꯇ ꯍꯥꯏꯗꯤ ꯍꯌꯦꯡ ꯌꯥꯝ ꯄꯤꯁꯤꯜꯂꯨꯔꯁꯨ ꯑꯃꯨꯛ ꯄꯨꯝꯕ ꯈꯣꯠꯄ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯅꯀꯣ ꯑꯗꯨꯒꯤ ꯃꯥꯏꯔꯦꯟꯕꯨꯗꯤ ꯄꯨꯝꯃꯣꯏ ꯑꯗꯨꯏꯁꯨ ꯍꯌꯦꯡ ꯑꯗꯨꯝ ꯋꯥꯠꯂꯀꯥꯟꯗ ꯑꯗꯨꯝ ꯍꯥꯏꯖꯔꯛꯑꯅꯦꯕ ꯑꯗꯨ ꯑꯩꯅ ꯌꯥꯝ ꯄꯤꯁꯤꯜꯂꯨꯔꯁꯨ ꯀꯩꯅꯣ ꯇꯧꯔꯣꯏꯗ ꯑꯗꯨ ꯀꯌꯥ ꯇꯥꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯎꯔꯁꯦ ꯑꯗꯨꯗꯤ ꯍꯥꯏꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏ ꯁꯨꯃꯥꯏꯅ ꯑꯃꯅ ꯑꯃꯒꯤ ꯂꯩꯗꯅ ꯃꯥꯅꯒ ꯕꯣꯔꯗꯤꯡ ꯇꯧꯔ ꯂꯩ ꯑꯩꯅ ꯁꯣꯝꯗ ꯐꯥꯝꯒꯤꯒ ꯈꯨꯟꯗ ꯕꯣꯔꯗꯤꯡꯒꯤꯒ ꯂꯩꯔꯝꯕ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯊꯤꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯔꯀꯦꯠꯁꯦ ꯌꯣꯟꯕꯗ ꯊꯤꯅ ꯅꯨꯡꯉꯥꯏꯔꯦꯕꯀꯣ ꯑꯗꯨ ꯃꯥꯒꯤꯁꯨ ꯂꯩꯕꯁꯦ ꯌꯥꯝ ꯊꯥꯞꯅ ꯆꯠꯅꯗ꯭ꯔꯦꯗꯅ ꯑꯗꯨꯝ ꯁꯨꯝ ꯈꯨꯟꯗꯒꯤ ꯈꯔ ꯑꯗꯨꯝ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄꯣꯠ ꯑꯗꯨꯝ ꯇꯧꯔꯒ ꯌꯥꯔꯦꯗꯅ ꯑꯗꯨꯅ ꯃꯥꯏ ꯕꯣꯔꯗꯤꯡ ꯌꯧꯗꯧꯔꯦ ꯌꯧꯔꯦ ꯑꯉꯥꯡꯁꯤꯡ ꯂꯩꯔꯝꯃꯦ ꯁꯤ ꯕꯣꯔꯗꯤꯡꯅꯦ ꯑꯁꯤꯅ ꯕꯣꯔꯗꯤꯡꯒꯤ ꯚꯦꯟꯅꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯊꯤꯟꯐꯝ ꯅꯩꯁꯔꯦ ꯋꯥ ꯊꯨꯒꯠꯇꯂ ꯇꯧꯔꯤꯁꯦ ꯚꯣꯏ ꯏꯪꯖꯨꯡꯕ ꯁꯣ Nasul gamrau? Ha? Ko school life, mrin jira? Langkol?
Coba. Coba. Insang yun wala i. Hugot tangay ro. Era yahu thiang mamalida. Yang pus na pula purak tra ne. Pula puradi hayang nang wat la kanda dum lo zo na ko. Pula tor di nungai tina. Na 20 ki sabo ngakta purab ne. 20 or 50 yahum. Wholesale na. Sha. Aduman yoladi. Usman wholesale Sa par. Coba. Inte lupa mga tra tawa itu na taba mani. Wholesale ni lawri se. Kari. 50 ahum wadi 50 ahum tawdo ada le hore. Siya aseng mane aina 20 ngata khalla pura kone. Masi business man si matung muna customer manga dori. Hey. Matung khamesin mayam torokani mairen do yam pande duine. How bane sawa. Aina kumanga pi du pura ke taw bane nang sepet ngang do man badu. 1 2 3 4 5 30 oiram ni sawain pura pase. Onang thi bro. Noi nahan gi san ayai budu leiribo. Sadu hapadi mai chat pani ne. Ha. Kya 30 phade? Pharam ni da. 4, 8, 10, 12, 14, 16, 18, 20, 21. Amo wat. Pas sai lo thok khiu do ramane. Holo. Angka gi ojana. Angkai. Kai home deliver la ga na e. Amain yam sikna leire khoi itaw gi se gari ma khonde kai de am ta tadraban aya dus yar sina deliver charge se wa te maman je nangi do numi kya ni sana doino jawa Kamde si. Ti mapum ani ni tra ma pharu dubja. tumani ro Mandebo. mahi yam haladi go boarding gi di dum yam na bane Iti ebo. mahau do khanga kan nang paisa kaim khalak khiroi ko in hai je mahau de khangi budai nang paisa nong sa amta adu di chalage ai yum halle amuk lau jatoi ne ngasi je adu mayam ai hoji halle ai hoji chakcha thoga amuk farm da kapthagi duini adu loisilak pada ko sum kaino ending gi hai tare ne hoji akhoi brother korung do adu su si hana si yam pairam bane ba akhoi pulla yam pairam ne duma su boarding hangi da yam thi na hongre aduga aijo si farming gi line da changak padagi ko hari taurage yauna changa kan da di hongda suya yaroi ba hana gi matam da hogot pyar hedi kitang change taw da yaroi na aduga chabi thak pi khara adugum su khara hongak ta ba suya yadawam lebo ko adu sise matam na ne hedi responsibility si yam chawrak pa ko ma gi su yam chawram ngani ai gi su masam sai imung gi responsibility loin lerong hedi punsi chupa imai pa na sum chin da sum illa ga di leiroi dana chamas tawraga inbiro oi ba gaisu punsi chupa de adugi do khala kanda matam na sum purak pane hai tare ne no mai boarding taw mana boarding am tawrabni na hojik ai gi market chu nungai re hedi phat yon ba yare aduga ma so ingon dei phat lei ba yare si sum interdependent oina ba hai tare ne ko dum hedi smain tawra kanda dum aina haidi ahong bai je sumaina lakadam ne ko haidi mi masa masa gi thawak loin chinara kanda duga kona dum plap haidi ling je loin leina bane ba hojik aina lalon bi aina palen chatlaga lalon bi am da pot tharu tar so lalon bi du su ai farm to bi ai ngon dei natra ai natra su ai ko any farmer ma su farmer leibagi keno lalol le ine ba insang na pi se adu ai su ma leibagi thara ine ba ko yon nangai lobin haidi aina su farm aduk sound to bu mi amam chatla yon lei ya ponte ba moi amu khutang tawraga sise amana ama thabak loin pinari ne ba sumaina interdependent oiraga sumain tawra kanda sise adi mi amam thabak loin chinara kanda chokhat bu sumain tapna lakadam phak lakpa yaroi ba sise duna hoje ai imanaba atop sing ju kai moi honna ba ya ba kai loi honna re duga mayam su honna biu duga
ꯐꯖꯅ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯗꯤ ꯌꯥꯝ ꯀꯩꯅꯣꯗ ꯃꯤꯈꯥ ꯄꯣꯟꯗꯕꯤꯗ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯊꯕꯛ ꯀꯩꯅꯣ ꯇꯧꯅꯔꯒꯀꯣ ꯑꯗꯨꯀꯥꯟꯗꯗ ꯆꯥꯎꯈꯠꯄ ꯈꯨꯟꯅꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯈꯗꯥꯡ ꯌꯥꯝ ꯇꯧꯔꯔꯣꯏꯒꯦ ꯑꯩ ꯐꯥꯔꯝꯗ ꯑꯃꯨꯛ ꯀꯥꯞꯊꯈꯤꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪꯒꯤ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯕꯥꯏ ꯎꯁ ꯑꯩꯈꯣꯏ ꯀꯣꯀꯣ ꯍꯣꯏꯒꯤ ꯁꯟ ꯃꯈꯣꯡ ꯑꯃꯨꯛ ꯊꯣꯡ ꯂꯩꯔꯝꯃꯦ ꯍꯥꯏꯕ ꯈꯔ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯁꯟ ꯃꯈꯣꯡ ꯇꯧꯔ ꯂꯩꯔꯝꯃꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯣꯀꯣ ꯍꯣꯏꯒꯤ ꯍꯥꯎꯔꯅꯤ ꯁꯟ ꯃꯈꯣꯡ ꯆꯒꯦꯝ ꯍꯥꯏꯗꯣ ꯁꯤꯅꯤ ꯈꯔ ꯇꯧꯔꯒꯦ ꯉꯁꯤꯗꯤ ꯕꯛꯁꯦ ꯑꯩꯈꯣꯏ ꯃꯑꯣꯡꯗ ꯁꯤꯟꯅꯔꯒꯦ Como dava? ꯍꯧꯗꯥꯝ Já conversando não. ꯁꯝꯅꯤ ꯀꯩꯅ ꯍꯦꯜꯒ ꯈꯣꯔꯁꯥ ꯃꯥꯏ ꯈꯣꯔꯁꯥ ꯒꯦꯔꯣ ꯑꯉꯥꯡ ꯀꯌꯥꯅꯣ ꯅꯪꯒꯤꯁꯤꯕꯣ ꯃꯣꯏ 13 ꯀꯔꯤꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯕꯣꯔꯗꯤꯡꯁꯨ ꯍꯥꯡꯉꯦ ꯒꯥꯔꯤꯁꯨ ꯊꯧꯖꯤꯜꯂꯤ ꯑꯣꯖꯥꯁꯨ ꯑꯣꯏ ꯁꯤꯅꯤ ꯃꯥꯅꯤ ꯁꯤꯅꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯪꯅ ꯂꯥꯏꯔꯤꯛꯀꯤ ꯁꯤꯟꯐꯝ ꯊꯕꯛ ꯁꯨꯕ ꯍꯩꯕ ꯑꯩꯅ ꯊꯕꯛ ꯁꯨꯕꯒꯤ ꯁꯤꯟꯐꯝ ꯇꯧ ꯇꯥꯔꯦ ꯅꯠꯇ꯭ꯔꯥ ꯃꯥꯏ ꯍꯤꯡꯃꯤꯟꯅꯔꯒ ꯐꯔꯦ ꯑꯗꯨꯗꯤ ꯀꯥꯞꯊꯣꯛꯎꯔꯣꯀꯣ ꯑꯝꯇ ꯊꯧꯈ꯭ꯔꯣ ꯌꯦꯡꯒꯦ ꯕꯥꯏ ꯕꯥꯏ